Ngarang numidang pung 8:30 taba aduwaida Thoubal District ki Lilong Police Station konba Lilong Chingjao da thokkhiba nongmei kappagi Thoudok amada Meeoi mari Leikhidaba amadi Meeoi 10 romna ashok-apan nanghankhiba du Revolutionary People's Front RPF na Chathakhibani Thoudok aduda Meeoi mari Leikhidaba amadi ashok-apan khara yaokhiba Adugidamak lalhoulup asina Nungaitaba Phongdorakli RPF की असिस्टेंट सेक्रेटरी पब्लिसिटी बंकिम न खुदेक पिदुना थादोरकपा चेरोलमन हाई अखोई की लेबाक अमसुंग मियाम ड्रग का मरी लेनब सिंगदगी ngathoknanaba amasung India gi drug ki policy asi thengnanaba RPF na ing kumjali sing amaga jamapan marifutara nipan gi July 3 ta semkhiba Staff Force Special Task Force ki thodang amoina ngarang numidang pung 9 rom taba duaida drug lalon bada maming leiraba amasung party na mamangda warning tawkhraba MD Hassan Koba Leikhidaba MD Habibur gi macha Lilong Chingjao da leiba Meeoi asifa ki matam aduda mafam adugi Meeoi sing thomjilaktuna RPF ki kadar sing na pairiba khulai sing adu munnaba hotnarakpadagi ahanbada nongmei matol nongthakta onkhatlaga kaptuna mayam changlaktana hotnaki adubu madu faubada henjilakpadagi faraba mi adu thadoklamlaga isa kanjanaba chenthorakpada aikhoigi Meeoi sing tamna nongmei kapsilakpa horaki RPF की मियाम द खुद थादबा हाइबा पॉलिसी असि मतुंग इन इंकुमजा लिसिंग अमगा जमापन मरफुनिथोय की ऑगस्ट कुनगनिथोयदा लिलोंग दा अखोय की मरुप सिंह फादुना फुरकपदा अखोय की मरुप सिंह खरा नानथोक्तुना चेलखि अदुगा ममल यामलबा पार्टी की मियोय अमा लेखिदे थौदोक अदुगी मतुंगदगिदि असिगुंबा थौदोक थोरकपदा डिफेंसिव मेजर्स लौनबा पार्टी की ओइना स्टैंडिंग ऑर्डर अमा थमखि Standing order adugi matungina ngarang numidangda Lilongda thokkhiba Thoudok aduda isa ngathokjanaba nongmei kaplakliba adu tamna nongmei kapkhi amasung mafam adudagi nathokhtuna chenthoraki aikhoigi Meeoi singna tonglakpa gypsy sing adu su mafam adugi miyamna mai thaba horaki maina chakpa matamda gypsy da yawba nongmei maru 40mm grenade amadi 60mm mortar shell sing adu pokhaiki MD Hassan Fabagi Thoudok asida Leikhidaba amasung sokpa panba yaokhiba sigidamak RPF na thamoi sokna Nungaitaba Phongdorakli loinana Thoudok ase karamna thokkibano haibadu RPF की माइकेदगी सु इंक्वायरी अमा तौरगनी हाइना चेरोलसना खंगलखले चेरोलसना मखाता ना हाई मणिपुर लेंगाक ना वार ऑन ड्रग्स कैंपेन चथरिबा सिदी पेपर टाइगर हाइबदुनी हौकिबा मे अहुमदगी ना होंगना इंडिया लेंगाक ना थोकहनबा प्रॉक्सी वार असिदा स्टेट फोर्स सिंग असिसु करिसु तौबा ngamjade असुमना पांगल यावजद्रबा ममिंग तंगाइरबा स्टेट लेंगाक असना इंडियन की रेगुलर आर्मी पैरामिलिटरी बिजनेस टाइकून पॉलिटिशियन असना चिंगबा कयाना थौसिलिबा स्पॉन्सर तौरिबा मदि हकथेंगना सरुक यारिबा ड्रग की पॉलिटिक्स असिदा स्टेट लेंगा की वार ऑन ड्रग्स असि मया याउद्रे मयाक चमले मे अहुम की प्रॉक्सी वार मतुंगदा ड्रग्स सिंग मणिपुर फाउदुना पुरंबादु मिजोराम लोमदा चटख्रे मणिपुर दा चंगलक्ट्रे हाइना लौरुबा याद्रे मरमदि हौजिक मणिपुर मनुंगदा फंगलिबा मयाई काबा चिंजाक असे असुकी मतिक मरांग काइख्रे मयाम असे कदाइदगिनो लेंगा की वार ऑन ड्रग्स कदाइदा लोडख्रे हाइना सु चेरोलसना मखाताना हिलखली